mayambu ahan namaktada warina chunggi maikidigi ikok no nataram no shari ekhoi ngasi su police story wari ma miyam gi damakta anobu chahina lakpasida contest gi damakta puduna lakchari ngasi gi wari asiki mamingna laman wari sipu thabirakpa sini laisram lepham no wangu dagini tabirasi laman hairibu wari asiki police story yachang lokku matamni imungi thabaksing lo sili sak thongnanaba lerang damai hogatun leramani asuma leiringai mahaki phol du khilai hogatuna kanano haduna phone se parami phone tro libse makhoi gi classmate sana orami sanana phone du wahre makhoi gi class 12 ki exam su kuidre aduna hostel anduna leisi haduna pau phonare naksu ekhoi gi punan leiminanaba nakhoi gi ima khoi da hainaro ko haduna wahre aduga nahak leini leiroi yani yaroi habdu gi morol dusu hairo uko haduna wari khara saraga phone thamki lembisu phone thamlaba tungdadi magi thabak to losinaba honagre asumna numise haukhirami lembisu hostel na changani hainare makhoi puna leminarani haduna yamna haraujrami asumna hojikti matam kharagi matungda makhoi pulup hostel da leminare matam khara leirba matungda bema sana ithoi lembi makhoi punna wari sanarami kaso puna leminabani makhoi gi maraktagi amana hari sigi hostel se leitrikanda nupa ama sigi suhaine mina hatpasu mali matom sijabani suhai mathong maram kari matakhangi haine ne yama nungai tebo bemana harakpani wari se madu tabada lembi se masada hainadaba phori adabu thoini hena kasum khalude asumna siare se lao tumna seba adugum wari saragum se thengeba asumna hadun mukoi singa se changnakre kadala rambadagi bema se toilet to nunga phore masidagi mahangna matom chapa nungaite ngasidi isasu yam nungaite lao kanano amata chalusi haduna pau harami masidagi lembi ga makhoi anni puna chamine makhoi anni wari sanadana sum chali ngahak leraga makhoi gi ka leibadu yodingi matamdani mi lenadaba ka macha amsu leri adugi mayada mi chatpa mi lebi gi mongna tori makhoi anni se punni yenaduna asi ka chpa mi lebra haduna haine wase lembi na han hangmani bemana sidi mi de thamdabani kainu ngasi lai chalane yengsira haibe thona murum sidagi yengsira haine asumna haraga makhoi ani se changsinduna yengi adubu kana su leibidi ude ngihak yengambadagi makhoi ani sikiraktuna bemana is lembi law kainum tawi he isa sikire kainum tawi law haduna chingduna bemana lembi bu makhoi ka tamna lakminare asumna numise hauki angan ba yuki matamni pung mari adoidani makhoi mari ase nganna hagoli lembi su brush torubagi mamaido tetok tuna thongna rub ding thorakpani nupa amana sum challaga leibse mana muna yengduna le ngha asum yenguraga khaningduna phachen thoraktuna yengmani hajita challaga leram nupa do amuk leramdre kadomda chakrabuna haduna ku yengi adabu udre lembi su masidagi yamna phingna chachilei makhoi ka asiro kumatambadi bemana kaidorage kadai changuri buna haduna hangi lembina kaisum to de haraga magi wase mamani bisingda haikharamde asumna numidangi matamdo amuk laklare lembido makhoi ka asida magi larik ama kaurami haduna loba lakpani matomta lakpani adubu magi tungda mi yama lakpagi mongna tori adubu kanano karino thoine hena khalluba tawdana yeninga phorakpadagi mana handoktuni yengui adubu yelbo matamdadi kana sulamde magi wakhanara wakan hena khallubagi oiribra haduna khalammi masidagi magi ka tamna khongthang ase kanna thangduna yausilei hojikti ka siga manung sit changi haduna hek toba matam masidani makhoi ka gi mayese mutkirami asuna mai mutkiba matam masida masase haper pakhalli khangsu khangi magna ngasai khankiba magi wakhanda phawkiba singaduna hena kibani yamathuna changsilli magi tebal mathakta leiriba lemase magna maraga lemase thangalei aduga magi kahoriba larik ase paikhatlaga mamai phatle thuruk matamadi magi mamangda
ꯃꯃꯤ ꯑꯃꯈꯛ ꯂꯦꯞꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯁꯦ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯥꯅ ꯂꯥꯎꯈꯤꯕꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯇꯥꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯂꯦꯝꯕꯤꯗꯤ ꯃꯁꯥꯁꯤ ꯀꯤꯈꯤꯕꯗꯒꯤ ꯇꯥꯁꯤꯟꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯁꯤꯅ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯉꯤ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯂꯦꯡꯍꯜ ꯍꯪꯂꯕꯁꯨ ꯂꯦꯝꯕꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯃꯍꯥꯛꯅ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯀꯤꯗꯨꯅ ꯍꯟꯗꯣꯛꯅꯈꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯏꯊꯣꯏꯅ ꯍꯣꯁꯇꯦꯜ ꯁꯦꯟꯅꯔꯤꯕ ꯀꯀꯥ ꯑꯗꯨ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯀꯥ ꯑꯗꯨ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯂꯦꯝꯕꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯒ ꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯗꯅ ꯅꯈꯣꯏ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯧ ꯐꯥꯖꯤꯜꯂꯒ ꯊꯝꯃꯨꯀꯣ ꯆꯦꯡꯒꯤꯅꯤ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯩ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯁꯪꯍꯜꯂꯒ ꯊꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯂꯛꯇꯨꯅ ꯁꯣꯟꯕ ꯍꯧꯔꯛꯏ ꯂꯦꯝꯕꯤꯗꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯥꯏꯕ ꯑꯁꯤꯅ ꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯪꯉꯤ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯖꯅ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯍꯥꯟꯕꯗꯗꯤ ꯐꯅ ꯀꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯦ ꯍꯥꯏꯗꯣꯔꯛꯂꯦ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯖꯒꯦ ꯑꯗꯨꯒ ꯑꯩ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤꯁꯨ ꯍꯥꯏꯔꯛꯏ ꯃꯥꯏꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯊꯋꯥꯏ ꯆꯪꯕ ꯊꯋꯥꯏ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯄꯤꯕ ꯂꯣꯏꯅ ꯄꯤꯗꯕ ꯍꯥꯏꯕꯁꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯇꯨꯡꯗꯗꯤ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯅꯤꯡꯕꯗ ꯊꯨꯡꯍꯜꯂꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯃꯥꯏꯕꯁꯤꯅꯁꯨ ꯊꯋꯥꯏ ꯑꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯃꯥꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯍꯥꯛ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯪꯒꯤ ꯂꯝꯕꯤꯗꯣ ꯆꯠꯂꯣ ꯑꯩꯅꯁꯨ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯤꯟꯕꯤꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯤꯄꯠꯇꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯊꯋꯥꯏ ꯑꯗꯨꯗꯤ ꯄꯦꯟꯗꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯁꯦ ꯃꯄꯤ ꯏꯔꯥꯁꯤꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯀꯤꯕ ꯁꯛꯇꯝꯁꯨ ꯌꯥꯝꯅ ꯎꯏ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯎꯏꯅꯦ ꯋꯥ ꯑꯁꯤ ꯕꯨꯡꯆꯥꯅ ꯍꯥꯏꯔꯛꯄꯅꯤ ꯖꯤꯠꯅ ꯑꯃ ꯈꯨꯝꯃꯤ ꯍꯦꯔꯦ ꯏꯇꯥꯎ ꯅꯪꯁꯨ ꯃꯪꯒꯤ ꯋꯥꯕꯨ ꯍꯦꯛꯇ ꯀꯩꯅꯣꯅꯦ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ ꯈꯔ ꯌꯥꯝꯅ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯥꯏꯁꯤꯜꯂꯨꯁꯦ ꯑꯗꯨꯗꯒꯤ ꯑꯀꯤꯕꯒꯥꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯣꯛꯏ ꯌꯨ ꯉꯥꯎꯅꯕꯅꯤꯅ ꯍꯥꯟꯅꯒꯤ ꯋꯥ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ ꯅꯪꯅ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯍꯦꯛ ꯍꯥꯠꯇꯣꯛꯄꯤ ꯀꯩꯁꯨꯝ ꯈꯟꯖꯗꯕꯗꯨꯗ ꯈꯔ ꯀꯤꯍꯜꯂꯒ ꯗꯞ ꯇꯧꯔꯒ ꯍꯤꯡꯍꯟꯕꯤꯕ ꯌꯥꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕꯗꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯨ ꯌꯦꯡꯕꯕꯨ ꯉꯝꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯞꯈꯤꯕꯗꯣ ꯌꯦꯡꯕ ꯌꯥꯝꯅ ꯉꯝꯗꯦ ꯃꯆꯥꯁꯨ ꯑꯗꯨꯃꯇꯪ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯀꯥꯏꯕꯅꯤ ꯃꯇꯧꯗꯣ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯅ ꯑꯃ ꯈꯨꯝꯃꯤ ꯑꯁ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯉꯁꯤ ꯏꯃꯣ ꯇꯥꯔꯛꯏꯁꯤꯅ ꯂꯣꯏꯒꯤ ꯋꯥꯗꯨ ꯄꯨꯊꯣꯔꯛꯎꯅꯨ ꯌꯥꯔꯦ ꯂꯣꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯌꯥꯔꯁꯦ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯊꯕꯛꯗꯣ ꯎꯈꯤꯕ ꯃꯗꯨꯒꯤ ꯃꯔꯥꯟꯅꯤ ꯑꯩꯅ ꯇꯧꯔꯤꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯃꯄꯥꯟꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯝ ꯇꯥꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯄꯨꯂꯞ ꯏꯟꯅꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ
लोइना तारमदि अखोई दशा तानिको कनाना थोगा अमुक्ति येंगसिरा लाओ हादना मखोई सिंगसे हगोतुना थुमिनै मपानसिदा कना लेबना हादना मखोई मरी मकना चतुना येंगी अदबु कनासु लेरमबगी ममीदि उदे अतोप नुपा अमन मारे हुई हौदोंगुम्बा चखिबा चिंगी बरुंदुसु माले नखोई अहुमसिना पाखतकलिबसिसु लाओ संगसि लाओने मनुंगदा निसा नुंगाना कांसिदा हे हगुललि नखोइसु नखोइसे असुम तौरगा लेरबने असुमना हरमलगा मांग थादुना युमलुम चलई नुपा असिग ममिंगना अथोई कवे बुंगचादी नखोइ चंगमो अई मनुंग चंगुगी हादुना युम नाकलुमदा मागसे हाइरी चखिरमी मखोई अहुम अथोई जित नुपा अमदुगदी पुन्ना चंगमिनखरे बुंगचादी मपानदा लेहौरिबनी मखोई अहुमना हेक मनुंग योबगा मैसे मुली तरपनगा फुट मुत्खिरमी मई मुत्खिबदगी मखोई सिंगसे अमगा मई मुत्खरे मैखेत यावनब्रा हादुना हंगनरई अथोइना आइगी फोन यावी हादुना मागी फोन असी लौथोई अदुगा लाइट थानबा हरई लाइट थालदुना हेक मागी माइथोंग असे ओंखलक मतमदि मागी हेक ममांगमक्तदा ममी सामी सक्तम अमा लेप्लिबसे उरे मसी उबदा कीबा यामना कन्ना हेनबदगी लौरई असोमदना बुंगचादी थवाई अदुना माबा सुमदुना असोंग मफम अमदा माबा पुथोखरबनी बुंगचाबु कीबा याबा किहल्ली वाबा याबा वाहल्लबा तुंगदा महाकपुदी थवाई अदुना मथवाई लौखरे मनुंग असिदना अथोइना कन्ना लरकपसिदा कैदौरे हादुना हंगमी मागी ममांगदा लेरंबगी वारिसिंग असे माना हारमी अदबु मागी वारि असे अरेमदा ताई मखोइना करेमनदुना लग्नरमी अदुगा मपानदा लेहौबा नुपादुसु हौजिक फावबा चलक्त्रिसिना करिगिनो हादुना जितना येनुगी हरमलगा मागसे ममानबदि येंगबा थोखिरमी अदुगा मखोइगी ममानब अदुबु इताव हादुना कन्ना कौई कदाइदा लेबनो हादुना माना कोइकौ कौई कुइमले लाओ हादुना अमुकसु हाइरे अदुबु कौरिबतनी हाइरिबतनी करिमता खुमक्त्रे करिमता ताद्रे असुमना चंगमलक्त्रबसिददी मागसे अदुम थोरई माना सुम थोरक मतमदा मागी हेक मांगमक्तदा तुमिना लेप नुपा अमखक मान उरम्मी कनानो करिनो मसक मन खंगमनते अममु ओइबनेना करिगुम अमखक लेबि हाबदि खंगमनी खरनगा गावबने मसिगी मनाक तमना चलई माना कौबसिदा कैसुमचु वा ngang वा ngang लेबलिब नुपा अदुगी लिंगजुमदा माना पारगा वा ngang माइसे ओंथोलकपनी अदबु माइथोंग असि ओंथोरक मतमदि येंगबदि यामना कीरबा हैनद्रब सक्तम अमा ओरमी मसी उबदगी यामना कन्ना लाउदुना चेंगदरमी अदबु निंगमद्रब थवाई सक्तम मदुनु माबु फाखरे फाबा मतम असिदा नांथोक्तुना चेन ngambagi pangal thona kari mata leite mahagna laugdab su magi machilase amuk mesingre laubsu ngamdre masidagi mahakpu makhong mukut paduna soro singdunu pukre asumna mahakpu su ot piyabu ole lakna biya balaknar matungda magi thawai su lokhirami asomdana makhoi ani se manungda leire ani du lakmandra basida makhoi su kaidorobano haduna पाखत चिंगनबसे फरलमी अथोइग नुपा असिगा मनुंगद सुम लेरिंगे मतम असिदा मतमदि याम थिंजिलखरे नमिदांगी ममनग मम्मने अनिदिसु कदमना चखिबनो हादन अनिसे चोरन फरन पंगा तंगना रे मनुंगद सु मखोइसे कीरिबनी असुमना मखोइ अनिदम लेरिंगे मतम असिदा अखोइबा असिदा सोर चावना होनबगी मखोलमा ताबोरे अथोइना कईनोने हादुना मागी माइथोंग असे खोंजेल अदु ताबा मतमदा ओंखतुनि येंखलए सक्तम मदो मागी नाकंदा फमलिबा ममानब नुपा अदुगी हेक मनिंग वाइदनी यामना साउना ममिल असे इंगांगांगनि येलगा लेरमै मसी उबदा अथोइसे खंगपेक खना होगले तंजा असिदा नुपा असिना तमना कोरए केदोरगे असुमना हादुना वा हंगलमलगा अथोइदा लिगलीगी बोतल में पायरगा कन्ना थमजलई अथोई अदुमना थुलक मतम असिदा महाकसे माइथोंग असि लेथोक्तुना नाकलमदा खरा चेले अदुगु नुपा असिदा माना साउना येंगी होजिति मखोइ अनिसे गेट के नमना रई नुपा से माना खरा थीना फुबिरमी अदुगा मपालोमदा मखोइ अनिदा थोखिबदो
ꯀꯗꯣꯝꯗ ꯂꯩꯕꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯑꯁꯤ ꯐꯠ ꯂꯦꯞꯊꯣꯛꯇꯨꯅ ꯃꯥꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯥꯡꯗ ꯃꯃꯤ ꯑꯃ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯤ ꯑꯁꯤ ꯐꯠ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯨ ꯏꯟꯅꯩ, ꯀꯅꯥꯅꯣ ꯈꯟꯅ, ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯃꯤ ꯑꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯊꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯣꯠꯄ ꯈꯔꯈꯛ ꯑꯗꯨꯝ ꯇꯝꯃ ꯇꯝꯃ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯇꯥꯔꯛꯄꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯁꯤꯅ ꯄꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯨꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯤꯠꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯨꯝꯒꯤ ꯃꯊꯛ ꯑꯁꯤꯗ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯊꯣꯏ ꯀꯤꯕꯅ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯥꯅ ꯀꯥ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝꯗꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯅ "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯤꯕꯁꯨ ꯌꯥꯝꯅ ꯍꯦꯟꯕ ꯑꯣꯏꯕꯅꯤꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯃꯅꯤꯡ ꯁꯨꯝ ꯍꯜꯂꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛ ꯇꯝꯅ ꯃꯍꯥꯛꯁꯦ ꯆꯦꯟꯈꯠꯈꯤꯔꯝꯃꯤ꯫ ꯀꯥꯆꯤꯜ ꯑꯃꯗ ꯃꯍꯥꯛꯁꯦ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯆꯤꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯄ ꯀꯔꯤꯁꯨꯝ ꯇꯧꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯑꯀꯤꯕꯁꯨ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯁꯣꯔ ꯑꯁꯤ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯆꯦꯟꯒꯦꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯤꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯉꯛꯁꯝ ꯇꯝꯅ ꯅꯝꯕ ꯃꯥꯕꯨ ꯃꯦꯠꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯊꯣꯏꯁꯦ ꯀꯟꯅ ꯍꯧꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯁꯞꯇ꯭ꯔ ꯀꯥꯏꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯨꯄꯥꯁꯤ ꯀꯤꯕꯅ ꯅꯤꯛꯂꯦ꯫ ꯃꯥꯕꯨ ꯀꯟꯕꯤꯌꯨ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅ, "ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯗꯤ ꯅꯪꯅ ꯇꯥꯕꯤꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯈꯔ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯊꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯁꯤꯒ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯈꯛ ꯇꯧꯔꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯁꯥ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ꯫ ꯑꯊꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯏꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯆꯍꯤ 19ꯃꯨꯛ ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯕꯣꯜ ꯁꯥꯟꯅꯃꯤꯟꯅꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯎꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯕ, ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯥꯅ ꯇꯥꯈꯤꯕꯅꯤ꯫ ꯄꯥꯈꯠꯅ ꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯐꯠ ꯀꯩꯁꯨꯝ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯥꯁꯦ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯑꯊꯣꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯑꯣꯛꯄ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯄꯠꯇ ꯑꯊꯣꯏꯅ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯆꯩꯇꯨꯞ ꯑꯃꯅ ꯊꯣꯝꯃꯛꯄꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯤ ꯑꯊꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯌꯨ ꯉꯥꯎꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯁꯦ ꯑꯉꯥꯡ ꯑꯁꯤꯅ ꯃꯥꯅ ꯈꯪꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯑꯍꯥꯟꯕꯗ ꯃꯀꯣꯛ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯈꯤꯕꯅ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯋꯥ ꯑꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ, "ꯑꯉꯥꯡꯁꯤꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯒꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯒꯤ ꯐꯤꯕꯝꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯀꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒ ꯃꯅꯥꯛꯇ ꯑꯃ ꯁꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯀꯞꯆꯗꯨꯅ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯁꯥꯅ ꯃꯁꯥꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯂꯨꯆꯤꯡꯂꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯊꯣꯏꯅ ꯍꯥꯏꯖꯕ, ꯃꯥꯅ ꯀꯞꯆꯗꯨꯅ ꯈꯨꯔꯨꯝꯖꯕ ꯀꯌꯥ ꯑꯁꯤ ꯃꯈꯣꯏꯅ ꯅꯥꯞꯄꯗ ꯀꯔꯤꯃꯇ ꯍꯥꯞꯈꯤꯗꯦ, ꯀꯔꯤꯃꯇ ꯈꯟꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯈꯣꯏ ꯃꯔꯤ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯅꯤꯁꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯣꯏꯕ ꯑꯣꯏꯒꯗꯣꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯑꯃꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯂꯥꯈꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯕ ꯃꯥꯟꯖꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯑꯁꯤꯅ ꯌꯥꯟꯁꯤꯜꯂꯒ ꯈꯔ ꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯁꯤꯅ ꯆꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫
अथोइसु महक लाले थवाइसिदा कनबियु हादुना खुरुमजरमी अदुबु सावबदे हेलबा निंगमद्रबा लमन खुमनिंगमना मसापु मसाक थेक्लबा योमलबा थवाइ असिना कन्ना कन्ना नोक्तुना मेपत्ता सिग मनाक्ता मचंगसिल्ले अदुगा अथोइसु मनिंग हना हंदुना असुम चले हौजिति थवाइ असिना माग निंगबा थुंगदोरे खन्ना मतम असिदा यामना कन्ना कन्ना साकना कन्ना कन्ना लावी असुमना अदुम लावबनी नुपासना तुंग हलहल चटु मतम असिदा महाक्ति युम मदुगी मथक्तगी मखाता मतरकी असुमना नुपासे सीक्रमी चाकमना निंगम दबना हेलब थवाइ असे हौजिति नोलगा ओजा माइबिगी मनाक्तम लाखिरमी अदुगा माबु लुसिनबिरो अइबु लरमलेन थाबिरो हादुना निजरमी ओजा माइबसु नुपासिना हाइबदमक तबिरमी महाकपु लैरमलेन नुंगाइना लेजरुरो हादुना नुपा मचा असिबु थाबिरमी नुपा मचा असिनसु ओजा माइबदा मकुट लोनादुना मान खुरुमलमदुना चखिरमी असुमना मतम कुइनादगी हॉस्टेल असिदा करिगुम अमखक थोइ हाइनरिबा तमनै हादुना तोरिबा कयासे थवाइ असिगी मागे थबकसिंग पंगथोखिबा मागे निंगम थुंखिबदगी हौजिति मखाताना तमनबा करिमता तौखिद्रे हॉस्टेल असिदा लैरिबा मखोइसिंग असिसु मखाताना नुंगाइना लेखिरमी मागे थबकसिंग पंगथोकपा एग्जाम थाबसु नुंगाइना पंगथोखिरमी असुमना वरी असे मतंग असिदा लुसिलकले अइबन इबिरको वरी सिदि यावनमक्ति सांगद्रे अदुबु वरिसिना मियामदा मेसेज अमदि मान पिनिंगली अदुदि कैदौंगैदा अखोइ फत्तबा थबक तौबु यादे अखोइना फत्तबा थबक तौरुबा कना खंगलोइ हादुना होनरुबा तारबसु ताइबुंग मपु महांगनदि सोइदनमकि खंगनी ngasi natrabasu nong natraga nongmadi maduga serak phangani habase aibna thambiragli ngasi gi wari sitabidaga adom adom gi wakhanda puning da phawbasingsu comment na habiramu mayambu aroibada dan kumanna amukana khurumjari